ꯉꯁꯤꯒꯤ ꯇꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯅꯤꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ YMCAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈꯨꯡꯒꯪ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯁꯨꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯁꯨꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯍꯩꯖꯕ ꯈꯪꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯤꯛ ꯃꯉꯝ ꯂꯩꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯁꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ YMCAꯅ ꯂꯧꯈꯠꯂꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯒꯅꯤ꯫ YMCAꯅ ꯄꯥꯏꯈꯠꯂꯛꯏꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯤꯔꯒ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯀꯗꯒꯦ, ꯃꯩꯇꯩ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯄꯥꯟꯗꯝ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯤꯕꯤꯔꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯗꯥꯡ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ, ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ YMCAꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯀꯗꯒꯦ, YMCAꯕꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯕꯗꯤ ꯀꯔꯤꯅꯣ ꯃꯔꯝꯗꯤ ꯍꯥꯏꯕꯗ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯌꯥꯔꯤꯄꯣꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ YMCAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯃꯇꯦꯡ ꯄꯤꯕꯤꯔꯛꯏ ꯑꯃꯁꯨꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩ ꯍꯛꯆꯥꯡꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ YMCAꯕꯨ ꯈꯨꯠꯁꯝꯅꯕꯤꯌꯨ꯫ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯁꯦ ꯆꯅꯨꯔꯥ ꯆꯥꯎꯈꯠꯂꯨ, ꯒ꯭ꯋꯥꯂꯤꯄꯥꯔꯒꯤ ꯑꯗꯨꯒ ꯄꯥꯟꯊꯣꯏꯕꯤ SHG ꯂꯧꯍꯥꯠꯀꯤꯁꯦ ꯑꯩꯅ CEO ꯑꯃꯁꯨꯡ PD ꯑꯣꯏꯔꯤꯉꯩꯗ 2018 ꯑꯃꯁꯨꯡ 19ꯗ ꯐꯪꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟ, ꯑꯩ ꯏꯁꯥꯃꯛꯀꯤ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯅꯤ ꯃꯣꯏꯅ ꯐꯪꯉꯤꯕꯁꯦ꯫ ꯆꯅꯨꯔꯥ ꯆꯥꯎꯈꯠꯂꯨꯅ ꯐꯪꯕ ꯆꯍꯤꯗꯨꯗ ꯑꯅꯤ, ꯑꯁꯥꯝꯗꯒꯤ ꯑꯄꯔ ꯑꯁꯥꯝꯗꯒꯤ ꯑꯃ, ꯁꯤꯒꯩ ꯑꯃ, ꯃꯊꯪꯁꯤꯒꯁꯨ ꯑꯅꯤ, ꯑꯄꯔ ꯑꯁꯥꯝꯗꯒꯤ ꯑꯃ, ꯁꯤꯒꯩ ꯑꯃ꯫ ꯃꯣꯏ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯗꯤꯜꯂꯤ ꯆꯠꯇꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣই ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯉꯁꯥꯏꯒꯤ SHG ꯒ꯭ꯔꯨꯞꯁꯤꯡꯁꯤꯒꯤ ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯐ꯭ꯂꯥꯏꯠ, ꯂꯩꯐꯝ ꯂꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯃꯁꯥꯃꯛꯅ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯗ 2018 ꯑꯃꯁꯨꯡ 19ꯗ ꯄꯤꯈꯤꯕ ꯑꯦꯋꯥꯔꯗꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ YMCAꯅ ꯑꯦꯋꯥꯔꯗ ꯄꯤꯔꯤꯕꯁꯦ ꯃꯈꯣꯏꯒꯨꯝꯕ SHG ꯊꯣꯛꯄꯤꯗꯨꯅ, VO ꯊꯣꯛꯄꯤꯗꯨꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ SHGꯁꯤꯡꯁꯤꯗ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕꯅꯤ꯫ ꯑꯗꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯈꯣꯏꯒꯤ ꯃꯐꯝꯁꯦ ꯃꯉꯥꯂꯩꯃ ꯀꯧꯏꯕ꯫ ꯃꯉꯥꯂꯩ ꯃꯣꯏꯒꯤꯁꯤꯅ ꯒ꯭ꯋꯥꯂꯤꯄꯥꯔ꯫ ꯃꯣꯏ ꯇꯧꯔꯤꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯊꯥꯅꯗꯕ ꯅꯠꯇꯦꯀꯣ, ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ SHG ꯇꯧꯔꯤꯁꯦ ꯃꯣꯏꯗ ꯆꯠꯂꯒ ꯇꯝꯃꯨꯔꯒꯅꯤ ꯍꯩꯗꯣꯔꯤꯕꯁꯦ꯫ ꯃꯣꯏ ꯌꯥꯝ ꯁꯤꯟꯁꯤꯌꯔꯅꯤ꯫
pura highest level da qualified oina mingang nagam magroup ni koi gi ta biplop oi mani matam juga na lembi ke noi se biplop nai sa mo je pi de ti kana da pi do na ado nai mangal lemon su chak ko wi sa na chang ni ado ne ko eto na group ani se asida OIMC na certificate of koi appreciation na traga pi se OIMC am thaga che maram di women empowerment gi inspiration da asi group ani sidagi henba meeting jadi self group leitre asi ha jelo sanjara ga thank you